ꯃꯌꯥꯝꯕꯨ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯤꯌꯥꯝꯒꯤꯗꯃꯛ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄ ꯑꯊꯧꯕ ꯃꯩꯇꯩ꯫ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯕ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯂꯩꯀꯥꯏ ꯑꯃꯗ ꯌꯥꯝꯅ ꯅꯨꯡꯁꯤꯅꯕ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯥ ꯉꯥꯛꯇꯅꯤ꯫ ꯅꯨꯄꯥ ꯑꯍꯜ ꯑꯗꯨꯅ ꯇꯣꯟꯖꯥꯎ ꯀꯧꯏ, ꯑꯗꯨꯒ ꯃꯅꯥꯎ ꯅꯨꯄꯥ ꯑꯗꯨꯅ ꯅꯥꯎꯇꯣꯟ ꯀꯧꯏ꯫ ꯃꯃꯥ ꯃꯄꯥ ꯁꯨꯅ ꯂꯩꯔꯤ꯫ ꯃꯌꯥꯝꯕ ꯇꯣꯟꯖꯥꯎ ꯑꯗꯨꯗꯤ ꯌꯥꯝꯅ ꯂꯤꯛꯏ꯫ ꯃꯅꯥꯎ ꯅꯨꯄꯥ ꯑꯗꯨꯅ ꯄꯥꯝꯃꯨꯕ ꯀꯔꯤꯅꯣ ꯈꯪꯗꯦ꯫ ꯃꯌꯥꯝꯕ ꯅꯨꯄꯤ ꯊꯤꯔꯤ꯫ ꯃꯆꯥꯅꯨꯄꯥ ꯆꯍꯤ 4ꯃꯨꯛ ꯁꯨꯔꯕ ꯑꯃꯁꯨ ꯂꯩꯔꯦ꯫ ꯃꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯅꯨꯄꯤ ꯑꯃ ꯂꯩ, ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯦ꯫ ꯅꯣꯡꯃ ꯅꯥꯎꯇꯣꯟꯅ ꯃꯤ ꯑꯃ ꯒꯥꯔꯤꯅ ꯊꯣꯝꯃꯦ ꯍꯥꯏꯗꯨꯅ ꯅꯥꯎꯇꯣꯟꯒꯤ ꯃꯃꯥꯟꯅꯕ ꯂꯐꯣꯏ ꯀꯧꯕ ꯑꯃꯅ ꯇꯣꯟꯖꯥꯎꯗ ꯄꯥꯎ ꯍꯥꯏꯕ ꯂꯥꯛꯂꯝꯃꯤ꯫ ꯅꯥꯎꯇꯣꯟꯗꯤ ꯁꯣꯛꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯤ ꯑꯗꯨꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯁꯣꯛꯄ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯂꯐꯣꯏꯅ ꯃꯌꯥꯝꯕ ꯑꯃꯗꯤ ꯃꯄꯥꯗ ꯄꯥꯎ ꯇꯝꯂꯝꯃꯤ꯫ ꯇꯣꯟꯖꯥꯎ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯏ꯫ ꯇꯣꯟꯖꯥꯎꯅ ꯅꯥꯎꯇꯣꯟ ꯎꯕꯒ ꯀꯧꯊꯣꯛꯂꯒ, "ꯅꯥꯎꯇꯣꯟ, ꯍꯧꯖꯤꯛ ꯀꯃꯥꯏ ꯇꯧꯁꯤꯒꯦ? ꯉꯁꯥꯏꯗ ꯂꯨꯄꯥ 100ꯇ ꯄꯤꯌꯨꯅ ꯀꯣꯏꯍꯪ ꯍꯪꯂꯝꯂꯒ ꯍꯧꯖꯤꯛꯅ ꯂꯥꯌꯦꯡꯕꯒꯤ ꯂꯨꯄꯥ ꯀꯌꯥ ꯆꯪꯗꯧꯔꯤꯕ? ꯇꯥꯆꯧ, ꯊꯕꯛ ꯊꯣꯛꯑꯗꯤ ꯁꯦꯜꯁꯨ ꯃꯇꯣꯝꯇ ꯂꯥꯛꯑꯦꯗꯣ ꯑꯩꯉꯣꯟꯗꯁꯨ ꯇꯧꯗꯣꯏꯅꯤ꯫ ꯄꯨꯕ꯭ꯔꯥ ꯂꯥꯛꯄ꯭ꯔꯥ ꯀꯩꯅꯣ ꯑꯃ ꯇꯧꯕ ꯇꯥꯕꯅꯤ꯫ ꯇꯥꯆꯧꯗꯒꯤ ꯈꯔ ꯄꯨꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣ." ꯇꯣꯟꯖꯥꯎ ꯅꯣꯛꯐꯦꯠ ꯇꯧꯏ, ꯑꯗꯨꯒ ꯑꯃꯨꯛ ꯁꯨꯛꯇꯣꯛꯏ꯫ "ꯑꯩꯈꯣꯏ ꯏꯃꯥꯒ ꯑꯩꯈꯣꯏ ꯄꯥꯖꯤꯒꯗꯤ ꯈꯣꯡꯌꯥꯗꯣ ꯍꯨꯃꯥꯡ ꯀꯪꯉꯝꯃꯅꯤ ꯅꯥꯎꯇꯣꯟ." "ꯇꯥꯆꯧ, ꯀꯩꯁꯨ ꯁꯣꯛꯄ ꯅꯠꯇꯦꯗ. ꯃꯣꯏꯅ ꯀꯔꯤ ꯍꯥꯏꯔꯛꯇꯣꯏꯅꯣꯗꯤ ꯈꯪꯗꯦ. ꯈꯤꯇꯪꯗꯅꯦ ꯊꯦꯡꯉꯤꯗꯣ, ꯑꯗꯣ ꯑꯍꯜꯗꯣ ꯈꯗ꯭ꯔꯛ ꯌꯥꯝ ꯀꯜꯂꯦ. ꯋꯥꯟꯊꯕꯅ ꯍꯥꯟꯈ꯭ꯔꯦ. ꯀꯟꯅ ꯂꯥꯎꯔꯝꯃꯒ ꯇꯞꯅ ꯇꯨꯈ꯭ꯔꯦ. ꯁꯦꯜ ꯈꯔꯗꯤ ꯆꯪꯉꯅꯤ. ꯍꯥꯟꯅꯒꯤ ꯑꯅꯥꯕꯁꯤꯡ ꯌꯥꯎꯅ ꯌꯦꯡꯕ ꯁꯣꯏꯗ꯭ꯔꯦ ꯉꯁꯤꯗꯤ." "ꯀꯩꯒꯤ ꯌꯦꯡꯗꯣꯏꯕ? ꯗꯣꯛꯇꯔꯗ ꯍꯪꯅꯤ ꯑꯩꯈꯣꯏꯁꯨ." "ꯌꯥꯔꯣꯏꯕ ꯏꯕꯨꯡꯉꯣ, ꯃꯔꯩ ꯇꯧꯔꯛꯀꯅꯤꯗꯣ. ꯑꯩꯈꯣꯏꯅ ꯁꯣꯏꯔꯨꯕꯅꯤꯅ ꯁꯦꯜ ꯄꯤꯌꯣ ꯍꯥꯏꯔꯛꯀꯅꯤ. ꯁꯣꯛꯂꯤꯕ ꯃꯤ ꯑꯁꯤꯅ ꯇꯧꯒꯦꯕꯨ ꯈꯜꯂꯕꯗꯤꯅꯦ ꯀꯨꯝꯍꯩ ꯌꯥꯝꯅ ꯇꯥꯔꯛꯀꯅꯤ. ꯅꯣꯡꯃ ꯅꯤꯅꯤ ꯋꯥꯟꯊꯔꯒ ꯂꯩꯈ꯭ꯔ ꯂꯣꯏꯔꯦ." ꯅꯥꯎꯇꯣꯟꯅ, "ꯇꯥꯆꯧ, ꯁꯨꯝ ꯂꯥꯏꯌꯣꯡ ꯂꯩꯗꯣ ꯑꯣꯏꯔꯗꯤ ꯁꯦꯜ ꯌꯥꯝ ꯆꯪꯉꯅꯤ. ꯗꯣꯛꯇꯔꯗ ꯍꯥꯏꯔꯒ ꯍꯤꯗꯥꯛ ꯑꯃ ꯀꯥꯞꯁꯤꯜꯂꯒ ꯍꯥꯠꯇꯣꯛꯈ꯭ꯔꯁꯤꯔꯣ? ꯁꯦꯜꯗꯨꯁꯨ ꯃꯌꯥꯝꯅ ꯄꯤꯅꯕ ꯆꯥꯡꯗꯣ ꯄꯤꯊꯣꯛꯈ꯭ꯔꯒ ꯂꯣꯏꯔꯦ ꯇꯥꯆꯧ." "ꯃꯤ ꯇꯥꯅꯤꯅꯦꯍꯦ, ꯇꯞꯅ ꯉꯥꯡꯉꯨꯅꯦ. ꯚꯨꯠ ꯅꯪꯕꯣ. ꯑꯣꯏꯕ ꯌꯥꯔꯣꯏꯗꯕ ꯋꯥ ꯌꯥꯝꯅ ꯉꯥꯡꯉꯤꯅꯦ ꯅꯪ. ꯃꯣꯏꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯗꯤ ꯄꯨꯂꯤꯁꯇ ꯀꯝꯄ꯭ꯂꯦꯟ ꯑꯃꯨꯛ ꯇꯧꯈꯤꯗꯣꯏꯅꯤꯅꯦ." "ꯑꯦ, ꯑꯩꯅ ꯀꯔꯤ ꯇꯧꯕꯒꯤ ꯄꯨꯂꯤꯁꯅ ꯐꯥꯗꯣꯏꯕ? ꯑꯅꯥꯕꯅ ꯉꯝꯈꯤꯅꯤꯌꯦ, ꯈꯣꯡꯅ ꯆꯠꯄ ꯃꯤꯗ ꯒꯥꯔꯤꯅ ꯊꯣꯝꯂꯨꯕꯒꯤ." "ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯆꯠꯄ ꯌꯥꯝꯅ ꯇꯜꯂꯦ. ꯅꯨꯡꯇꯤꯒꯤ ꯀꯧꯔꯛꯀꯅꯤ. ꯑꯗꯨꯏ ꯁꯔꯨꯛ ꯁꯦꯜ ꯈꯔ ꯄꯤꯔꯒ ꯂꯣꯏꯁꯤꯟꯕꯅ ꯐꯅꯤ ꯈꯜꯂꯤ." "ꯀꯣꯛꯀ ꯉꯥꯎꯔꯦꯗ ꯑꯩꯗꯤ. ꯒꯥꯔꯤꯅꯕꯨ ꯊꯦꯡꯉꯨꯔꯕ ꯑꯔꯥꯟꯕ ꯑꯗꯨꯝ ꯇꯥꯔꯅꯤ. ꯒꯥꯔꯤ ꯃꯆꯥꯗ ꯑꯆꯧꯕꯅ ꯊꯦꯡꯉꯨꯔꯕ ꯑꯗꯨꯁꯨ ꯒꯥꯔꯤ ꯑꯆꯧꯕꯗꯨꯅ ꯑꯗꯨꯝ ꯂꯥꯜꯂꯅꯤ. ꯃꯄꯥꯟ ꯂꯝꯒ ꯌꯥꯝꯅ ꯈꯦꯠꯅꯕꯅꯤꯅꯦ ꯏꯕꯨꯡꯉꯣ. ꯃꯤꯒꯤꯗꯤ ꯑꯆꯨꯝ ꯑꯔꯥꯟ ꯍꯥꯟꯅ ꯊꯤꯗꯣꯛꯀꯅꯤ, ꯄꯨꯂꯤꯁ ꯂꯥꯛꯑꯒ. ꯁꯤꯗꯗꯤ ꯊꯦꯡꯕꯨ ꯊꯦꯡꯉꯕ ꯑꯆꯧꯕꯅ ꯑꯗꯨꯝ ꯂꯥꯜꯂꯦ. ꯇꯥꯆꯧ, ꯑꯩ ꯉꯁꯤꯗꯒꯤ ꯒꯥꯔꯤ ꯊꯧꯔꯔꯣꯏ ꯑꯗꯨꯗꯤ. ꯅꯪꯅ ꯁꯥꯎꯔꯤꯅꯦꯅꯅꯦ ꯈꯨꯠꯀ ꯍꯥꯟꯅ ꯊꯥꯔꯨꯔꯕ ꯅꯪ ꯑꯗꯨꯝ ꯂꯥꯜꯂꯦ. ꯅꯪꯅ ꯐꯅ ꯆꯨꯝꯃꯁꯨ ꯑꯗꯨꯝ ꯂꯥꯜꯂꯦ. ꯑꯗꯨꯅ ꯈꯨꯠ ꯌꯥꯎꯕ ꯁꯨꯡꯌꯥ ꯌꯥꯗꯦ. ꯃꯤ ꯈꯠꯅꯕ ꯌꯥꯗꯦ." ꯑꯁꯣꯝꯗ ꯑꯁꯣꯛꯄ ꯑꯗꯨꯒꯤ ꯏꯃꯨꯡꯒꯤ ꯅꯨꯄꯤ ꯑꯃ ꯊꯣꯛꯂꯛꯏ꯫ "ꯋꯥ ꯑꯝꯇ ꯍꯥꯏꯖꯒꯦ. ꯑꯅꯥꯕꯁꯦ ꯈꯔ ꯂꯨꯔꯦ. ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯗꯨꯝ ꯌꯦꯡꯖꯔꯒꯦ. ꯁꯦꯜ ꯈꯔ ꯄꯤꯅꯔꯒ ꯋꯥꯁꯦ ꯂꯣꯏꯁꯤꯟꯅꯔꯁꯤ. ꯌꯨꯝꯗ ꯂꯥꯛꯊꯣꯛ ꯂꯥꯛꯁꯤꯟ, ꯍꯣꯁꯄꯤꯇꯥꯜꯗ ꯀꯧꯊꯣꯛ ꯀꯧꯁꯤꯟ ꯊꯕꯛ ꯑꯃ ꯑꯣꯏꯅꯔꯅꯤꯌꯦ ꯏꯃꯨꯡ ꯑꯅꯤꯗ." "ꯐꯔꯦ ꯐꯔꯦ ꯏꯇꯩꯃ, ꯅꯣꯏꯅ ꯄꯥꯝꯕꯗꯣ ꯑꯗꯨꯝ ꯌꯥꯔꯦ." ꯅꯥꯎꯇꯣꯟꯅ ꯃꯌꯥꯝꯕꯒꯤ ꯇꯨꯡꯗꯒꯤ, "ꯏꯇꯩꯃ, ꯑꯅꯥꯕꯗꯣ ꯁꯣꯔ ꯍꯣꯜꯂꯤꯕ ꯅꯠꯇ꯭ꯔꯣ?" ꯇꯣꯟꯖꯥꯎꯅ ꯅꯥꯎꯇꯣꯟꯗ ꯈꯨꯅꯤꯡꯅ ꯃꯕꯨꯛꯇ ꯊꯤꯜꯂꯤ꯫ ꯃꯆꯤꯟ ꯃꯅꯥꯎ ꯌꯨꯝꯗ ꯍꯜꯂꯛꯏ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯃꯌꯨꯝꯗ ꯏ ꯄꯥꯎ ꯍꯪꯕ ꯆꯪꯅꯔꯛꯏ꯫ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯑꯃꯅ, "ꯅꯥꯎꯇꯣꯟ, ꯅꯪꯗꯤ ꯒꯥꯔꯤꯗꯨꯕꯨ ꯀꯌꯥꯝ ꯀꯟꯅ ꯊꯧꯔꯨꯔꯕꯒꯦꯅꯦꯍꯦ?" "ꯈꯨꯔꯥ, ꯀꯩꯁꯨ ꯀꯟꯅ ꯊꯧꯗꯦꯗ, ꯃꯔꯛ ꯃꯔꯛꯇ ꯅꯠꯇꯅ. ꯍꯧꯖꯤꯛꯀꯥꯟꯁꯦ ꯂꯝꯕꯤ ꯂꯝꯌꯥꯏ ꯑꯗꯣ ꯃꯄꯨ ꯂꯩꯇꯕ ꯁꯟ ꯌꯥꯝꯅ ꯊꯥꯗꯣꯛꯅꯔꯕꯅꯤ. ꯈꯔ ꯈꯔ ꯌꯦꯡꯅꯔꯒ ꯊꯧꯅꯦ ꯒꯥꯔꯤꯗꯣ. ꯑꯩꯒꯤ ꯁꯟ ꯑꯃꯁꯨ ꯑꯗꯨꯗ ꯌꯥꯎꯔꯤꯕꯅꯤ. ꯃꯁꯛꯇꯤ ꯈꯪꯗ꯭ꯔꯦ." "ꯈꯨꯔꯥ, ꯁꯟꯗ ꯅꯠꯇꯦ ꯊꯦꯡꯉꯤꯁꯦ." "ꯑꯣ, ꯑꯗꯨꯗꯤ ꯃꯤꯗꯔ ꯊꯦꯡꯉꯨꯔꯤꯁꯦ?" "ꯅꯠꯇꯦ ꯈꯨꯔꯥ, ꯁꯥꯃꯨꯗꯅꯦ." ꯇꯣꯟꯖꯥꯎꯅ, "ꯈꯨꯔꯥ, ꯅꯥꯎꯇꯣꯟꯅ ꯐꯥꯒꯤ ꯇꯧꯔꯤꯅꯦ." "ꯃꯊꯣꯡ ꯌꯥꯝ ꯆꯥꯗꯦꯗ ꯏꯕꯨꯡꯉꯣ ꯅꯪꯁꯦ ꯑꯋꯣꯏꯕ. ꯑꯩꯅ ꯍꯪꯉꯤꯁꯦ ꯐꯥꯒꯤ ꯐꯔꯥꯡꯗꯧꯅ ꯎꯁꯤꯠꯇꯕ ꯁꯥꯔꯗꯅ."
ahal adu tikhatana sauraga chatre nautol ahal aduda noklaga yengduna lehawi nauton gi mapa thoglai mapanda nautomba gari du khara khara tapna thongne hoji kan se san yamna thadokna matamni manipur dadi san se lambi da loina bani nangdi mapanda leibani na khangoi mapu sunglai leitaba san ase gari na thenguraba siraba mapu adum tholakla bani pau cheda aigi san gari na thombira mena yarukadori bani sa san singbu minung silaina loina biu aduga adaga idana ne masida editor gi laimai asida oh san gi wari mu tawri ko onthokpani da gari thauringai gari gumba san leramnabadi san gi maningda gari thaugadabani sandi maning halaga chatabani Bazia san bu kanana maning halaga chatte haino nauton nang san na maning hanbo urabo ha Bazia san wainaram daida san maning hanai dudi Tonjauna as Bazia nauton ngangnari banang ne ngakre nauton na amu karan tarai ado Bazia lambi da sagol leramadi kadom da thawne sagol leramlabadi mamang da thawgadaba sagol di magi maning da mi leirabadi ne makhong na tung halaga hekta kawgan bani Bazia mamang da thawbada tanara adi na sa hingnana ba jelo he achumbani Bazi larik lai shuda sana khona bada sel pai bada atai hiram singda mina loina henkrabasu gari yang na thawbadadi mina henba yaba nate aingodagi Bazi hoi si basu mina halhanba yade ko ibungo mapa mangol da tumina famlaga biri chinglaga laikre tonjauna Bazi muge sokpodo sel khara piro aduga moy adum layingjarage hari lupa kaya piro hayuge horena muchalaga wari sanarage aduna phareda moina haibado pithokro si changa chang moina thokpa tawjarasani soksu soktana sel pamlabadi nauton magi gari do kai da soi haiduni yengi nauton na kaisu sokpana te da Bazi aduga makhongdaga benit ga yesilaga lehobani adugumbo oida padaba pukjel pipa da baktawrabadi ne nongmadi soidana kanano magi gari na asengmogi thomo sidoine pukjel yam pida moi misingdo numidang wairam nautombagi mamaso sorat ama chalubani haiduna halakle thogliba thodok adugi wari sing adushu loina tare mamana kayam so gine tonjao kaisu sokpana te ma matam mangna bani hospital da adum chatu sharu moina pami basel da piraga loisin krase phare icha sokhawdaba mama do nauton da ngangba horakle chalam dai khuding manam nambige jantra sibige haibase sukya yadaba ima na nutigi manam nambiraga nongma phado manam namhawdaba se isada nungaitaba akiba ma adum phawi adugi namhandabane ai hana jantra sirami dune adum nongma jantra da tatpada ai isa ison sonthabagum tawi adugi sidabani ibungo ai khoina noibu manam namlibase asoi angam yawdanaba laitin changbang ngamdanabani ne he aduga ai khoina nakhoigi wakhalbu phathabiribani aranba tawdanaba aigi hakchangda ima yawri ima ipana nangbu mikup khuding senari hairibani ibungo sangmaling manabaga thengnabada mai paknabani ne he nauton wa amata ngangde gari da fi amana taklaga lei nauton gi mamanaba khara gari thaujilai bike khara car amaga nupi thiba mamanaba tharoi kauba amasu yawri laphoisu yawrei aduga nafal kauba amasu yawri nauton gi mama thoglai adubo kaubuka nangde gari sing adu thaukibana hale nauton gi mama do lauraga leihawi gari manungda nauton na itaw na phal gari du tamna thauko nang khu thaushine aina nangi gari mamangda tongbugi rise laphoi ga ibani nangi mamangda tongbada ne inarise kibagi ne कार मनिंगदा थरोइसु तोंगनी थरोइना कइनो नाउतोन मीदी गारी ममांगदा तोंगबा ताने लफोइगा नुएनीना मनिंग फमा तानरिबा थरोइ
ꯑꯩꯅ ꯉꯁꯥꯏꯗꯩ ꯍꯥꯏꯔꯤꯁꯦ ꯇꯥꯍꯧꯗ꯭ꯔꯕꯣ? ꯃꯃꯥꯡꯗ ꯐꯝꯃꯛꯈꯤꯕꯒꯤ ꯃꯔꯝ ꯅꯥꯐꯜꯗ ꯍꯥꯏꯔꯤꯁꯦ? ꯑꯗꯨꯗꯤ ꯑꯩ ꯃꯃꯥꯡ ꯇꯣꯡꯉꯨꯔꯣ? ꯅꯥꯐꯜꯅ ꯏꯇꯥꯎ ꯑꯩꯅ ꯒꯥꯔꯤ ꯊꯧꯕꯗ ꯀꯩꯝꯇ ꯇꯧꯔꯦ, ꯒꯥꯔꯤ ꯇꯣꯡꯕꯗ ꯑꯗꯨꯛ ꯌꯥꯝ ꯀꯤꯔꯗꯤ ꯌꯥꯔꯔꯣꯏꯀꯣ? ꯑꯩꯁꯦ ꯆꯍꯤ 10 ꯍꯦꯟꯅ ꯈꯨꯠꯂꯣꯏꯔꯕꯅꯦ꯫ ꯏꯇꯥꯎ ꯅꯪ ꯒꯥꯔꯤ ꯂꯩꯕꯗꯤ ꯆꯍꯤ 2ꯗ ꯉꯥꯏꯔꯤꯗꯥꯏꯅꯦ? ꯃꯅꯤꯡꯗꯒꯤ ꯊꯔꯣꯏꯅ ꯑꯗꯣ ꯃꯤꯒꯤ ꯒꯥꯔꯤ ꯑꯆꯧꯕ ꯋꯥꯏꯔꯒ ꯊꯧꯕꯗꯤ ꯆꯍꯤ 10 ꯁꯨꯔꯝꯃꯅꯤꯍꯦ꯫ ꯑꯗꯨꯗꯣ ꯍꯥꯏꯔꯤ ꯑꯣꯏꯔꯝꯅꯤ ꯃꯥꯏꯁꯦ꯫ ꯑꯃꯒꯤ ꯃꯨꯛ ꯋꯥꯏꯔ ꯊꯧ, ꯑꯃꯒꯤ ꯃꯨꯛ ꯋꯥꯏꯔ ꯊꯧ꯫ ꯅꯥꯐꯜꯒꯤ ꯒꯥꯔꯤꯁꯦ ꯌꯥꯝ ꯌꯥꯝꯕꯅꯦ ꯃꯣꯏ ꯂꯩꯀꯥꯏꯗꯣ꯫ ꯅꯥꯐꯜꯗꯣ ꯁꯥꯎꯅꯤꯡꯕꯣꯏ ꯀꯔꯤꯕꯣꯏ ꯒꯥꯔꯤꯗꯣ ꯀꯟꯅ ꯊꯧꯒꯠꯂꯛꯏ꯫ ꯅꯥꯎꯇꯣꯟꯅ ꯐꯥꯒꯤ ꯇꯧꯏꯅꯤ ꯏꯇꯥꯎ, ꯒꯥꯔꯤꯗꯣ ꯇꯞꯅ ꯊꯧꯑꯣ ꯅꯥꯐꯜ꯫ ꯁꯨꯃꯥꯏꯅ ꯐꯥꯒꯤ ꯑꯗꯨꯝ ꯇꯧꯅꯔꯒ ꯂꯩꯔꯤꯁꯤꯕꯨ꯫ ꯅꯥꯐꯜꯗꯣ ꯈꯔ ꯏꯀꯥꯏꯕ ꯃꯥꯜꯂꯤ ꯊꯔꯣꯏꯒꯤ ꯋꯥ ꯑꯗꯨꯗ꯫ ꯒꯥꯔꯤꯗꯣ ꯇꯞꯊꯩ ꯑꯗꯨꯒ ꯅꯥꯐꯜꯅ ꯐꯔꯦ ꯏꯇꯥꯎ, ꯑꯩꯕꯨꯗꯤ ꯃꯤꯒꯤ ꯒꯥꯔꯤ ꯋꯥꯏꯔꯒ ꯊꯧꯔꯁꯨ ꯍꯩꯕꯗꯤ ꯂꯣꯏꯅ ꯍꯩꯔꯤ, ꯒꯥꯔꯤꯗ ꯆꯣꯞꯄꯁꯨ꯫ ꯑꯗꯣ ꯊꯔꯣꯏ ꯅꯪ ꯀꯔꯝꯕ ꯒꯥꯔꯤꯕꯨ ꯊꯧꯕ ꯍꯩꯔꯒꯦ? ꯑꯩꯗꯤ ꯂꯣꯏ ꯊꯧꯕ ꯍꯩ, ꯂꯣꯏꯅꯁꯨ ꯉꯝꯃꯤ꯫ ꯅꯥꯎꯇꯣꯟꯅ ꯒꯥꯔꯤ ꯊꯧꯕ ꯍꯩꯕꯁꯤꯁꯨ ꯌꯥꯝ ꯀꯥꯟꯅꯩꯗ ꯏꯇꯥꯎ꯫ ꯇꯥꯇꯥꯃꯛ ꯊꯧꯕ ꯅꯠꯇ꯭ꯔꯕꯁꯨ ꯀꯥꯔꯒꯨꯝꯕꯗꯤ ꯍꯩꯖꯤꯟꯕ ꯐꯩ꯫ ꯌꯨꯝꯗ ꯑꯅꯥ ꯑꯌꯦꯛ ꯑꯊꯨ ꯑꯀꯥꯏ ꯍꯣ ꯍꯥ ꯇꯧꯔꯛꯄꯗ ꯐꯔꯛ ꯌꯥꯝ ꯇꯥꯕꯅꯤ꯫ ꯊꯔꯣꯏ ꯑꯩꯗꯤ ꯃꯄꯥꯟꯗ ꯗ꯭राꯏꯚꯤꯡ ꯁ꯭ꯀꯨꯜꯗ ꯇꯝꯂꯛꯏ꯫ ꯗ꯭राꯏꯚꯤꯡ ꯁ꯭ꯀꯨꯜꯗ ꯇꯝꯕꯁꯤꯅꯅꯦ ꯃꯤꯠꯅ ꯁꯤꯡꯕꯁꯨ ꯌꯥꯝ ꯍꯦꯜꯂꯤ, ꯒꯥꯔꯤ ꯈꯨꯡꯕ ꯃꯐꯝꯗ ꯊꯧꯔꯛꯄꯁꯨ ꯑꯗꯨꯝ ꯈꯪꯉꯤ꯫ ꯊꯔꯣꯏ ꯇꯨꯃꯤꯟ ꯂꯩ, ꯐꯥꯒꯤ ꯇꯧꯕꯗ ꯍꯦꯟꯖꯜꯂꯨꯕꯒꯤ ꯃꯥꯁꯨ ꯈꯔ ꯏꯀꯥꯏꯕ ꯃꯥꯜꯂꯤ꯫ ꯂꯐꯣꯏꯒꯤ ꯀꯥꯡꯕꯨꯗꯨ ꯕꯥꯏꯛꯁꯤꯡ ꯑꯗꯨ ꯀꯟꯅ ꯊꯧꯒꯠꯂꯛꯏ ꯑꯗꯨꯒ ꯂꯐꯣꯏꯅ ꯀꯟꯅ ꯂꯥꯎꯔꯝꯃꯤ꯫ ꯍꯣ ꯅꯥꯎꯇꯣꯟ, ꯀꯕꯨꯏ ꯈꯨꯟꯖꯥꯎꯔꯣꯝꯗ ꯊꯧꯒꯠꯂꯛꯑꯣ, ꯁꯅꯥꯔꯨ ꯀꯥꯃꯩ ꯍꯣꯏꯗ ꯊꯧꯖꯤꯜꯂꯛꯑꯣ꯫ ꯒꯥꯔꯤ ꯃꯆꯥꯁꯤꯡ ꯑꯗꯨ ꯀꯟꯅ ꯊꯧꯒꯠꯈꯤ꯫ ꯅꯥꯎꯇꯣꯟꯅ ꯅꯥꯐꯜ ꯏꯇꯥꯎ ꯇꯞꯅ ꯑꯗꯨꯝ ꯊꯧꯁꯦꯕ, ꯃꯣꯏꯅ ꯃꯤꯀꯨꯞ ꯈꯔ ꯍꯥꯟꯈ꯭ꯔꯕꯁꯨ ꯍꯥꯟꯖꯈꯤꯁꯅꯨ꯫ ꯁꯣꯏꯕ ꯍꯥꯏꯕꯁꯦ ꯆꯦꯛꯁꯤꯟꯗꯕꯗꯒꯤ ꯑꯅꯝꯕ ꯊꯣꯛꯍꯟꯕꯅꯤ꯫ ꯍꯣꯏ ꯏꯇꯥꯎ ꯊꯧꯒꯦ꯫ ꯊꯔꯣꯏꯅ ꯆꯨꯝꯃꯦ ꯅꯥꯎꯇꯣꯟ, ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯔꯕ ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯆꯦꯛꯁꯤꯟꯗꯕ ꯌꯥꯗꯕꯅꯤ꯫ ꯁꯤꯈ꯭ꯔꯕꯗꯤ ꯐꯩ, ꯁꯤꯕ꯭ꯔꯁꯨ ꯁꯤꯍꯧꯗ ꯍꯛꯆꯥꯡ ꯁꯣꯏꯅꯔꯒ ꯂꯩꯈ꯭ꯔꯗꯤ ꯏꯇꯨ ꯏꯆꯥꯗ ꯑꯣꯠꯄ ꯅꯨꯄꯥ ꯍꯥꯏꯕꯗꯣ ꯑꯣꯏꯒꯗꯧꯔꯤꯕꯅꯤ, ꯂꯟ ꯊꯨꯝ ꯃꯨꯠꯀꯗꯧꯔꯤꯕꯅꯤ꯫ ꯅꯥꯐꯜꯅ ꯑꯩꯗꯤ ꯍꯤꯗꯥꯛ ꯑꯃ ꯀꯥꯞꯁꯤꯜꯂꯒ ꯁꯤꯈꯤꯅꯤ, ꯑꯩꯁꯨ ꯋꯥ ꯃꯤꯁꯨ ꯑꯣꯠꯄ, ꯑꯗꯨꯏ ꯁꯔꯨꯛꯄꯨꯗꯤꯅꯦ ꯁꯤꯈꯤꯕꯅ ꯐꯩ꯫ ꯅꯥꯎꯇꯣꯟꯅ ꯑꯩꯈꯣꯏꯅꯁꯨ ꯒꯥꯔꯤ ꯇꯞꯅ ꯊꯧꯔꯕ, ꯑꯇꯣꯞꯄꯁꯤꯡꯅꯁꯨ ꯒꯥꯔꯤꯁꯦ ꯇꯞꯅ ꯊꯧꯕꯤꯔꯕ, ꯀꯅꯥ ꯑꯃꯠꯇꯅ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯅꯔꯔꯣꯏ, ꯑꯁꯤ ꯑꯅꯥꯁꯨ ꯑꯝꯇ ꯌꯥꯎꯅꯔꯔꯣꯏ꯫ ꯑꯦꯛꯁꯤꯗꯦꯟꯒꯤ ꯆꯥꯡꯁꯦ ꯌꯥꯝꯅ ꯍꯟꯊꯔꯅꯤ, ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯁꯣꯏꯔꯒ ꯇꯥꯏꯅꯐꯝ ꯂꯩꯇ꯭ꯔꯒ ꯂꯥꯏꯕꯛꯇ ꯇꯥꯏꯅꯕꯒꯤ ꯋꯥꯅꯤ, ꯁꯣꯏꯔꯤꯕꯗꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏ ꯉꯥꯛꯇꯅꯤ꯫ ꯃꯣꯏ ꯑꯍꯨꯝꯁꯨ ꯇꯞꯅ ꯒꯥꯔꯤ ꯊꯧꯒꯠꯂꯛꯏ꯫ ꯀꯕꯨꯏ ꯈꯨꯟꯖꯥꯎ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯁꯅꯥꯔꯨ ꯀꯥꯃꯩꯒꯤ ꯌꯨ ꯌꯣꯟꯐꯝꯗ ꯃꯣꯏꯒꯤ ꯀꯥꯡꯕꯨ ꯑꯗꯨ ꯐꯝꯂꯒ ꯂꯩꯔꯝꯃꯤ꯫ ꯈꯔ ꯑꯃꯗꯤ ꯊꯛꯄꯋꯣ ꯆꯥꯕꯋꯣ ꯇꯧꯕ ꯌꯥꯎꯅꯔꯝꯃꯤ꯫ ꯂꯐꯣꯏꯗꯤ ꯍꯥꯏꯐꯦꯠ ꯉꯥꯎꯔꯒ ꯁꯅꯥꯔꯨꯗ ꯈꯥꯏꯕ ꯍꯧꯔꯝꯃꯤ꯫ ꯂꯐꯣꯏꯅ ꯁꯅꯥꯔꯨꯗ ꯌꯨ ꯍꯥꯏꯐꯦꯠ ꯉꯥꯎꯔꯒ ꯁꯅꯥꯔꯨ, ꯁꯤ ꯑꯣꯛꯁꯦ ꯄ꯭ꯂꯦꯠꯇ ꯀꯌꯥꯅꯣ? ꯁꯅꯥꯔꯨꯅ ꯂꯣꯟ ꯈꯣꯏꯔꯞꯅ 50 ꯑꯣꯏꯕꯅꯦ ꯂꯐꯣꯏ꯫ ꯇꯥꯡꯗ꯭ꯔꯣꯁꯤꯗꯤ, ꯌꯦꯟꯁꯤꯅ ꯀꯌꯥ? ꯑꯩꯈꯣꯏꯅ ꯏꯌꯥꯝ ꯌꯥꯝ ꯄꯤꯕꯅꯦ ꯍꯥꯞꯄꯗꯣ꯫ ꯅꯨꯡꯇꯤꯒꯤ ꯑꯗꯨꯝ ꯅꯣꯏꯗ ꯐꯝꯃꯤ, ꯅꯣꯏꯗ ꯑꯗꯨꯝ ꯆꯥꯏ, ꯅꯪꯁꯨ ꯃꯇꯨꯝ ꯑꯃꯠꯇꯗꯤ ꯍꯥꯞꯄꯨ ꯀꯩꯗꯧꯒꯦ ꯁꯅꯥꯔꯨ? ꯑꯗꯨꯝ ꯍꯥꯞꯄꯤꯗꯨꯗꯤ ꯂꯐꯣꯏ꯫ ꯑꯗꯣ ꯅꯣꯏꯒꯤꯁꯦ ꯇꯥꯡꯗꯤ ꯇꯥꯡꯉꯤꯍꯦ, ꯅꯠꯇ꯭ꯔꯅꯦ ꯅꯥꯎꯇꯣꯟ? ꯑꯩꯗꯤ ꯊꯛꯇꯕꯅꯤꯅ ꯈꯪꯗꯦꯍꯦ, ꯍꯣꯔꯦꯟ ꯁꯦꯟ ꯄꯤꯔꯝꯗꯥꯏꯗ ꯍꯥꯏꯔꯛꯑꯣ꯫ ꯅꯥꯎꯇꯣꯟꯗꯤ ꯁꯥ ꯆꯥꯔꯒ ꯇꯨꯃꯤꯟꯅ ꯂꯩ ꯅꯣꯛꯂꯒ꯫ ꯁꯅꯥꯔꯨꯅ ꯂꯐꯣꯏ, ꯑꯩꯈꯣꯏꯅ ꯌꯣꯜꯂꯤꯕꯁꯤꯡꯁꯦꯀꯣ ꯅꯨꯡꯉꯥꯏꯅ ꯌꯣꯟꯕ ꯅꯠꯇꯦꯅꯦ꯫ ꯑꯌꯨꯛꯇꯒꯤ ꯁꯥꯁꯦ ꯑꯃꯨꯛ ꯀꯛꯀꯅꯤ, ꯌꯨ ꯑꯃꯨꯛ ꯊꯣꯡꯒꯅꯤ, ꯁꯥ ꯑꯃꯨꯛ ꯊꯣꯡꯒꯅꯤ, ꯅꯣꯡ ꯐꯨꯡ ꯉꯥꯟꯕꯗꯒꯤ ꯍꯣꯔꯦꯟ ꯄꯨꯡ 9 ꯇꯥꯔ ꯐꯥꯎꯕ ꯃꯩ ꯃꯅꯥꯛ ꯑꯁꯤꯗꯅꯦ ꯑꯗꯨꯝ ꯌꯥꯏꯔꯒ ꯂꯩꯕ ꯇꯥꯕꯅꯤꯅꯦ꯫ ꯑꯩꯈꯣꯏꯅꯅꯦ ꯁꯦꯜ ꯂꯧꯈꯤꯕ ꯈꯛꯀꯤ ꯈꯟꯒꯅꯨꯀꯣ꯫ ꯆꯨꯝꯃꯤꯅꯦ ꯁꯤꯁꯨ꯫ ꯑꯗꯣ ꯁꯅꯥꯔꯨ, ꯃꯇꯨꯝ ꯑꯃꯇꯪꯗꯤ ꯍꯥꯞꯄꯧꯗꯅ꯫ ꯁꯅꯥꯔꯨꯅ ꯄ꯭ꯂꯦꯠ ꯑꯃ ꯄꯤꯔꯛꯏ꯫ ꯁꯤꯃꯗꯤ ꯍꯥꯞꯄꯤꯔꯕꯅꯤꯀꯣ ꯂꯐꯣꯏ꯫ ꯑꯩꯈꯣꯏ ꯑꯃꯠꯇꯅꯤ, ꯆꯤꯟꯖꯥꯛ ꯃꯥꯟꯅꯩ, ꯐꯤꯖꯦꯠ ꯆꯥꯛꯆꯥ ꯃꯥꯟꯅꯩ, ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟ ꯃꯥꯟꯅꯩ, ꯂꯣꯏ ꯃꯥꯟꯅꯩ, ꯅꯠꯇ꯭ꯔꯣ ꯂꯐꯣꯏ? ꯏꯍꯦ, ꯏꯁꯥ ꯏꯇꯣꯝꯇ ꯀꯧꯖ ꯂꯩꯔꯝꯃꯤꯅꯦꯍꯦ꯫ ꯅꯥꯀꯜꯗ ꯊꯔꯣꯏꯗꯤ ꯀꯟꯅ ꯆꯥꯔꯤ, ꯌꯨ ꯏꯊꯛ ꯊꯛꯇꯕꯤꯗ, ꯑꯗꯨꯒ ꯌꯦꯟ ꯑꯌꯥꯏꯕ ꯃꯇꯨꯝ ꯑꯃ ꯃꯈꯨꯠ ꯑꯣꯏꯅꯁꯨ ꯄꯥꯏꯔꯤ꯫ ꯅꯥꯐꯜꯅ ꯊꯔꯣꯏ, ꯃꯇꯨꯝ ꯑꯃꯗꯨꯅ ꯌꯥꯔꯗ꯭ꯔꯣ? ꯍꯣꯔꯦꯟ ꯑꯉꯥꯡ ꯄꯤꯖꯅꯕ ꯍꯥꯞꯆꯤꯜꯂꯒꯦ ꯁꯤꯃꯗꯤ ꯏꯇꯥꯎ꯫ ꯂꯐꯣꯏꯅ ꯑꯣ, ꯅꯨꯄꯤ ꯊꯤꯕꯁꯤꯡꯒꯤ ꯍꯧꯔꯦꯗꯣ, ꯆꯥꯃꯤꯟꯅꯕꯗꯕ ꯁꯤꯅ ꯏꯆꯥꯒꯤꯅ ꯍꯥꯞꯆꯤꯟꯕꯤꯗꯣ, ꯀꯩꯅꯣꯝꯃ ꯂꯦꯝꯃꯁꯨ
Sidi phare pamai hekta hapchinbido phuri khawde hekta hapchinbido Tharoi maya khigalaga samatum ama sairaga laphoina nganglibadu tari yu glass ama supairi aduga ayaiba matum ama supairi makhut namana laphoina tawbudi macha nungsibagi yotpa yajibani aikhoisu tawrakhidoini mingonda noknaruba yaba nate aisu tambangomdaba mini haidi ngasai khai wamta ngangjarare hairamaga wakai hekta ngangisini sel tingkai leiraga sidagai thamlamdoi ba mahan beya pote lemaga mahan du sharu nachagi hapchalo sisu hapchalo se sisu hapchalo yu sidi pukranu he natuna phubirani laphoina pirakpa sengdo tharoina hapchali je amada yomsilaga nafalga nautonga noklaga tari nautonna achumba loi haidorakpa tari ni tawise yu thakpa misingse mabuk manungda phummaga leibasing ase yu ngarakanda loina haidoraktoini magi nungaitaba pendaba apamba pamdaba loina nafalna nganghalo khare kaisano ma moi kaisano dinaba imanaba amada haiba yabawa yadaba wa karino khangdrabadi masu khangjasano chopsano nautona nanga sai tharoina haibado sauriba hojuksa saudida ikaibani nauton lafoina nauton sa silo thakdaba misingse chabadi phasana chabani he lapoi thakdabagini charise noina thakpugi chadrini lakminaba atai kharaso nakalamada family nupi angangi wari ngakta saduna moi loina hanaragle numitsu tagadawre mayumda hanakre ataiso tharoi mayumda changlakle tharoi gi nupina tamo jinda haying ilido kari amuk chawrake haying inde nangso oh nauton hoi laphoi hoi nafaloi go pulubani aduini nauton hoi go puladi haying inabro haise aroi bini ne wahang phawdi sa sarak paini oh khara thakchile adude thakti da yamna glass amani dangni ado abungogi yen matum khara pure laphoina lebibani tamo yense yu manam nami mina chabagi se pure yorani ne mina usiloi daba thabak to honingde ahabu pot ama charam daida icha ningsingi nang ningsingi yot pangamde sel thum paidana lebibu sungamde mina dum leiraga chabusu ikai mina su usitte pakol sire engonda sel pidadana dinaroi habusu yaba nate mi dinadabadi kokse pangsile tamo chaba thakpa haibase yamna lubani mi amagi wakhalse chabada tangkhai ama khangye haibani magi pukchel lamja kharadi adum uthokjabani aduna yariba mkhai matungda sigumba se tawbigano hoi tawraroi nupi gi wayam tadaba mise mai pakpa mi oigande haibani aigi nupi di phabani na nangi wa taribani matam bumbada aina tharoi matei manau su wari sana duna chak thongba hawi nauton su yumda nafalna thadarame aduga nafal su chatkre mangolda nauton gi mapa mama amadi mayamba moi ahum nauton ngaiboi kariboi phamlaga leirami moi ahum wari sana duna nauton gi mapana thengmandro nangna leisibo tomba lapoi senabada thengini baje ising hajilu yadro mama yaduda senaba waradi nangsu tilhau munam nami police commando na pharadi yu thakoi ningdana atum khairaga leirani moi khulai wonaba yaidudi aduda yingjesani yu thai thakte atum khangsasani nauton mi mapalamda khulai ni yingbagi wani sidadi sor kamhalaga yingdoini ne he aga siga manaroi ni he pharine dudi mathangdi yungchak taptai chasilaga tilhawa chanamga amuk taptai chasilaga kamsinge tonjau tumil leirambadagi nongthorei mapa macha ngangnaribadu tabada mama su nongthorei mamana nautomba aidi nangna chathokibadane pakhalibase mayai ka ba chinjak charamgani haibagi nate matamse yamna phatte adugini ama pangi chanabido siga yamna khene wa ama ngangbudu soibada khupakna hekta thajilaktoini police na
ꯁꯤꯁꯦ ꯃꯅꯤꯄꯨꯔꯅꯤ ꯍꯦꯛꯇ ꯍꯥꯏꯔꯒ ꯇꯣꯟꯖꯥꯎꯅ ꯅꯣꯏ ꯋꯥꯗꯣ ꯀꯣꯟꯅ ꯁꯥꯟꯅꯔꯣ ꯅꯥꯎꯇꯣꯟ ꯑꯩ ꯑꯁꯣꯛꯄꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯔꯕꯅꯤ ꯃꯣꯏꯅ ꯍꯥꯏꯕ ꯁꯦꯜ ꯑꯗꯨꯁꯨ ꯄꯤꯔꯝꯃꯤ ꯍꯌꯦꯡ ꯅꯇꯩꯃꯒ ꯑꯅꯥꯕ ꯍꯪꯕ ꯆꯠꯂꯨꯔꯒ ꯆꯠꯂꯔꯣꯏ ꯏꯇꯩꯃ ꯂꯥꯛꯀꯅꯤ ꯍꯥꯏꯕ꯭ꯔꯣ ꯍꯣꯏ ꯅꯪ ꯑꯦꯛꯁꯤꯗꯦꯟ ꯇꯧꯔꯦ ꯇꯥꯕꯗ ꯃꯄꯥꯝꯗ ꯂꯩꯕ ꯉꯝꯗ꯭ꯔꯕ ꯃꯥꯜꯂꯦ ꯇꯥꯆꯧ ꯅꯪ ꯂꯧꯔꯨꯗꯅ ꯏꯇꯩꯃꯗꯣ ꯃꯃꯥꯅ ꯃꯊꯣꯡ ꯆꯥꯗꯕꯅꯤꯅ ꯌꯥꯝꯕꯁꯦ ꯑꯌꯨꯛ ꯏꯪꯈ꯭ꯔꯕ ꯑꯗꯨꯗ ꯑꯉꯥꯡ ꯑꯗꯣ ꯏꯔꯨꯖꯔꯤꯅꯤ ꯍꯥꯏꯗꯨꯅ ꯏꯁꯤꯡ ꯑꯏꯪꯕꯗꯨꯅ ꯍꯩꯖꯤꯜꯂꯨꯏꯌꯦ ꯐꯥꯒꯤꯅꯦꯅꯕꯨ ꯑꯃꯗꯨꯁꯨ ꯅꯤꯡꯉꯥꯏ ꯀꯟꯈ꯭ꯔꯕ ꯑꯗꯨꯝ ꯀꯞꯄꯒ ꯂꯩꯈ꯭ꯔꯦ ꯊꯔꯣ ꯃꯥꯔꯣ ꯑꯣꯜꯂꯒ ꯑꯉꯥꯡꯒ ꯑꯣꯏꯔꯦ ꯅꯥꯎꯇꯣꯝꯕ ꯃꯌꯥꯝꯕꯗ ꯌꯦꯡꯂꯒ ꯃꯤꯆꯤ ꯈꯠꯆꯤꯜꯂꯤ ꯑꯗꯨꯒ ꯆꯥꯈ꯭ꯔꯦꯗ ꯑꯣꯏꯕ ꯂꯩꯖꯗꯕ ꯑꯩꯈꯣꯏꯁꯦ ꯇꯣꯟꯖꯥꯎꯅ ꯅꯪꯁꯨ ꯈꯪꯉꯛꯈꯤꯅꯤ ꯃꯁꯤꯒꯤ ꯈꯨꯅꯨꯡꯉꯥꯏꯁꯦ ꯃꯃꯥꯅ ꯑꯃꯨꯛ ꯁꯤꯅ ꯃꯔꯣꯜ ꯑꯃ ꯌꯥꯝ ꯀꯞꯅꯤꯡꯉꯗꯤꯅꯦ ꯅꯄꯥꯝꯅ ꯀꯞꯄꯨꯔꯣꯅ ꯍꯦꯛꯇ ꯍꯥꯏꯔꯨꯏ ꯑꯃꯗꯨꯁꯨ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ ꯒꯥꯔꯤ ꯃꯆꯥꯗꯣ ꯊꯧꯔꯒ ꯅꯪꯍꯧꯕꯖꯥꯠ ꯅꯠꯇꯦ ꯄꯥꯏꯗꯨꯅ ꯊꯧꯈꯤ ꯅꯄꯥꯒ ꯈꯨꯗꯛꯇ ꯃꯄꯥꯝꯗ ꯆꯠꯂꯦ ꯃꯄꯥꯝꯗꯁꯨ ꯋꯥ ꯋꯥ ꯀꯞꯄꯒ ꯂꯩꯔꯝꯃꯤ ꯃꯣꯏꯒꯤ ꯃꯃꯥ ꯃꯄꯥ ꯃꯕꯨꯡꯁꯤꯡ ꯑꯗꯨꯅꯁꯨꯅꯦ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯋꯥ ꯋꯥ ꯅꯣꯛꯇꯨꯅ ꯂꯩꯔꯝꯃꯤ ꯊꯦꯝꯕ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦ ꯃꯣꯏꯒꯤ ꯑꯍꯜꯁꯤꯡꯅ ꯅꯤꯡꯉꯥꯏ ꯀꯟꯃꯟꯕꯗꯒꯤꯅꯦ ꯀꯣꯟꯅ ꯊꯤꯜꯂꯛꯑꯒꯦ ꯍꯥꯏꯕꯗꯒꯤ ꯍꯜꯂꯛꯂꯤꯕꯅꯤꯅꯦ ꯑꯩꯈꯣꯏꯁꯨ ꯃꯃꯥ ꯃꯆꯥ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯌꯨꯝꯗ ꯆꯪꯈ꯭ꯔꯦ ꯅꯥꯎꯇꯣꯟ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯀꯝꯄ꯭ꯌꯨꯇꯔ ꯍꯥꯡꯉꯤ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯡꯁꯤꯅꯕ ꯅꯨꯄꯤꯒꯤ ꯐꯣꯇꯣ ꯑꯗꯨ ꯌꯦꯡꯂꯒ ꯃꯥꯅ ꯃꯄꯥꯜꯗꯒꯤ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯂꯩꯕꯤꯔꯛꯄ ꯐꯨꯔꯤꯠ ꯑꯃ ꯄꯨꯊꯣꯔꯛꯏ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯐꯣꯇꯣꯗ ꯑꯃꯨꯛ ꯌꯦꯡ ꯐꯨꯔꯤꯠꯇ ꯑꯃꯨꯛ ꯌꯦꯡ ꯇꯧꯔꯤ ꯅꯥꯎꯇꯣꯟꯅ ꯍꯣꯏꯗ ꯂꯤꯠꯂꯒ ꯌꯦꯡꯖꯔꯁꯅꯤ ꯃꯉꯣꯟꯗ ꯄꯛꯇꯕ ꯑꯃꯠꯇ ꯂꯩꯇꯕꯅꯤ ꯄꯤꯛꯑꯁꯨ ꯆꯥꯎꯔꯁꯨ ꯃꯥꯏ ꯊꯣꯛꯄ ꯇꯧꯔꯒ ꯂꯤꯠꯀꯅꯤ ꯑꯗꯨꯝ ꯈꯪꯗꯦꯗ ꯐꯖꯕ ꯅꯨꯄꯤ ꯀꯣꯏꯕꯁꯦ ꯌꯥꯝ ꯋꯥꯏꯗ ꯃꯥꯁꯨ ꯐꯖꯕ ꯅꯨꯄꯥ ꯀꯣꯏꯕꯁꯦ ꯌꯥꯝ ꯋꯥꯔꯝꯒꯅꯤ ꯐꯖꯕꯁꯦ ꯌꯥꯝ ꯋꯥꯏ ꯐꯖꯔꯨꯕ ꯑꯩꯒꯤ ꯏꯔꯥꯜꯅꯤ ꯑꯌꯨꯛꯇ ꯇꯣꯟꯖꯥꯎꯒꯤ ꯅꯨꯄꯤ ꯂꯥꯛꯂꯤ ꯒꯥꯔꯤ ꯃꯆꯥꯗꯨ ꯍꯩꯖꯤꯟꯗꯅ ꯊꯧꯔꯒ ꯃꯄꯥꯒ ꯃꯃꯥꯒꯁꯨ ꯁꯨꯃꯥꯡꯗ ꯃꯩꯐꯨ ꯇꯦꯛꯂꯤ ꯁꯤꯔꯅꯤꯅꯦ ꯅꯪꯕꯨ ꯏꯕꯦꯝꯃ ꯇꯞꯅ ꯊꯧꯅꯦꯍꯦ ꯅꯥꯎꯇꯣꯟ ꯃꯃꯥꯗꯣ ꯃꯃꯧ ꯎꯕꯗ ꯅꯣꯛꯆꯩ ꯋꯥꯗꯤ ꯉꯥꯡꯗꯦ ꯐꯖꯦ ꯑꯩꯈꯣꯏ ꯅꯥꯎꯇꯣꯟ ꯀꯥꯏ ꯂꯩꯒꯦ ꯍꯧꯒꯠꯈ꯭ꯔꯕꯣ ꯍꯧꯒꯠꯂꯝꯈꯤꯔꯣꯏꯅꯦꯍꯦ ꯃꯧꯗꯨ ꯅꯥꯎꯇꯣꯟꯒꯤ ꯃꯅꯥꯛꯇ ꯆꯪꯈꯤ ꯃꯧ ꯑꯗꯨꯅ ꯅꯥꯎꯇꯣꯟ 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 ꯐꯩꯖꯨꯞ ꯃꯅꯨꯡꯗꯒꯤ ꯀꯅꯥꯅꯣ ꯅꯈꯣꯟꯗꯣ ꯌꯥꯝ ꯇꯥꯏꯟꯗꯤꯌꯦ ꯍꯦ ꯅꯇꯩꯃꯅꯤꯅꯦꯍꯦ ꯅꯥꯎꯇꯣꯟ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯐꯩꯖꯨꯞ ꯍꯥꯏꯗꯣꯔꯛꯏ ꯃꯇꯩꯃ ꯃꯅꯥꯇꯣꯟ ꯃꯦꯜꯂꯤ ꯅꯥꯎꯇꯣꯟ ꯅꯪ ꯁꯤꯒꯤ ꯃꯅꯝꯁꯤꯗ ꯐꯩꯖꯨꯞ ꯃꯅꯨꯡ ꯑꯁꯤꯗ ꯂꯩꯕ ꯉꯝꯂꯤꯕ꯭ꯔꯣ ꯏꯇꯩꯃ ꯉꯔꯥꯡ ꯈꯔ ꯍꯦꯟꯖꯤꯟꯕꯩꯅꯦ ꯌꯥꯗ꯭ꯔꯦ ꯁꯤꯗꯤ ꯃꯄꯥꯟꯗ ꯊꯣꯛꯂꯛꯑꯣ ꯅꯥꯎꯇꯣꯟ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯃꯧꯅ ꯆꯥ ꯂꯣꯜꯂꯒ ꯄꯨꯊꯣꯔꯛꯏ ꯃꯣꯏ ꯃꯌꯥꯝ ꯐꯝꯃꯤ ꯇꯣꯟꯖꯥꯎꯁꯨ ꯊꯣꯛꯂꯛꯏ ꯇꯣꯟꯖꯥꯎꯅ ꯑꯩꯁ ꯑꯌꯨꯛꯁꯤꯗ ꯀꯅꯥꯅꯣꯝ ꯎꯏꯀꯣ ꯃꯧ ꯑꯗꯨꯅ ꯅꯪ ꯌꯥꯝ ꯋꯥꯔꯦ ꯏꯕꯨꯡꯉꯣ ꯇꯣꯟꯖꯥꯎꯅ ꯄꯥꯖꯦ ꯏꯁꯤꯡ ꯑꯏꯪꯕ ꯈꯤꯇ ꯃꯧ ꯐꯨꯛ ꯍꯧꯒꯠꯂꯤ ꯑꯗꯨꯒ ꯅꯪ ꯁꯤꯒꯤꯔꯣ ꯍꯥ ꯅꯥꯎꯇꯣꯟꯅ ꯏꯇꯩꯃ ꯅꯪꯅ ꯑꯃꯨꯛ ꯍꯩꯖꯤꯜꯂꯨ ꯇꯥꯆꯧꯗ ꯃꯣꯏ ꯄꯨꯟꯅ ꯐꯝꯃꯤꯟꯅꯩ ꯃꯩꯐꯨ ꯇꯤꯛꯂꯒ ꯃꯇꯩꯃꯅ ꯅꯥꯎꯇꯣꯟꯅ ꯃꯤ ꯊꯦꯡꯂꯨꯕꯒꯤ ꯋꯥ ꯍꯪꯂꯤ ꯊꯣꯏꯗꯣꯛꯄ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯕ ꯑꯗꯨꯗ ꯃꯇꯩꯃꯁꯨ ꯅꯨꯡꯁꯥ ꯊꯤꯔꯝꯕ ꯈꯔ ꯐꯔꯦ ꯅꯥꯎꯇꯣꯟ ꯑꯌꯨꯛꯀꯤ ꯆꯥꯛ ꯆꯥꯔꯒ ꯀꯗꯥꯏꯗꯅꯣꯃ ꯆꯠꯀꯗꯕꯒꯤ ꯂꯣꯏꯁꯤꯜꯂꯤ ꯇꯟꯖꯥ ꯑꯗꯨꯗ ꯂꯐꯣꯏꯒ ꯅꯥꯐꯜꯒꯁꯨ ꯂꯥꯛꯏ ꯁꯨꯃꯥꯡꯗ ꯒꯥꯔꯤ ꯍꯣꯔꯟ ꯈꯣꯡꯂꯛꯏ ꯅꯥꯎꯇꯣꯟꯒꯤ ꯃꯄꯥꯅ ꯂꯐꯣꯏ ꯂꯐꯣꯏ ꯀꯧꯔꯤꯁꯤ ꯇꯥꯗ꯭ꯔꯣ ꯍꯣꯔꯟꯗꯣ ꯈꯣꯡꯂꯛꯀꯅꯨꯅꯦ ꯇꯥꯅꯤꯡꯗꯦꯅꯦ ꯅꯪꯕꯣ ꯒꯥꯔꯤꯗꯨꯁꯨ ꯃꯨꯊꯠꯂꯣ ꯅꯥꯀꯣꯡ ꯁꯥꯏ ꯆꯤꯟꯗꯨꯅ ꯀꯧꯕ ꯌꯥꯕꯗꯣ ꯄꯥꯖꯦ ꯃꯥ ꯇꯨꯝꯃꯝꯈꯤꯗ꯭ꯔꯥꯅ ꯈꯣꯡꯕꯅꯦ ꯑꯗꯨ ꯑꯣꯏꯔꯒꯅ ꯆꯪꯉꯒ ꯍꯧꯗꯣꯛꯎꯔꯣꯗꯅ ꯅꯥꯐꯜꯗꯤ ꯇꯨꯃꯤꯟꯅ ꯂꯩ ꯂꯐꯣꯏꯅ ꯍꯣꯏ ꯄꯥꯖꯦ ꯆꯪꯉꯨꯔꯒꯦ ꯃꯣꯏꯅꯤ ꯅꯥꯎꯇꯣꯟꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯅꯥꯐꯜꯅ ꯅꯥꯎꯇꯣꯟ ꯀꯩꯅꯣ ꯉꯁꯤꯁꯦ ꯅꯣꯏ ꯄꯥꯁꯦ ꯀꯩꯅꯣꯝ ꯇꯧꯏꯅꯦ ꯑꯩꯁꯨ ꯇꯥꯏ ꯅꯣꯏ ꯉꯥꯡꯅꯩꯗꯣ ꯉꯔꯥꯡꯗꯣ ꯌꯨ ꯊꯛꯑꯦ ꯈꯪꯕꯒꯤ ꯁꯥꯎꯔꯤ ꯑꯣꯏꯔꯝꯅꯤ ꯃꯣꯏ ꯑꯍꯨꯝ ꯊꯣꯛꯂꯛꯏ ꯃꯄꯥꯅ ꯅꯥꯐꯜ ꯒꯥꯔꯤꯗꯣ ꯈꯔ ꯈꯔ ꯆꯥꯝꯊꯣꯛꯅꯦꯍꯦ ꯂꯩꯈꯣꯝꯅ ꯁꯥꯕ ꯒꯥꯔꯤ ꯃꯥꯜꯂꯦꯅꯦꯍꯦ ꯃꯣꯠꯍꯜꯂꯤꯅꯦ ꯕꯥꯖꯦ ꯒꯥꯔꯤ ꯆꯥꯝꯕ ꯃꯤꯒꯤ ꯊꯕꯛ ꯄꯤꯔꯤꯅꯦ ꯃꯣꯏ ꯑꯍꯨꯝ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯊꯔꯣꯏꯒꯤ ꯃꯅꯥꯛꯇ ꯃꯌꯨꯝꯗ ꯆꯪꯉꯤ ꯊꯔꯣꯏ ꯃꯇꯩ ꯃꯅꯥꯎꯗꯨ ꯈꯠꯅꯗꯨꯅ ꯂꯩꯔꯝꯃꯤ ꯊꯔꯣꯏꯒꯤ ꯅꯨꯄꯤꯅ
ꯌꯥ ꯁꯦꯡꯅꯕ ꯍꯤꯗꯥꯛ ꯐꯥꯎ ꯂꯩꯅꯅꯕ ꯂꯨꯄꯥ ꯑꯃ ꯐꯥꯎꯕ ꯄꯥꯏꯗ꯭ꯔꯕ ꯍꯥꯏꯁꯦ? ꯑꯣ ꯎꯟꯅ ꯁꯦꯡꯉꯨ, ꯎꯟꯅ ꯁꯦꯡꯕ ꯌꯥꯝ ꯂꯪꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯀꯥꯟꯗꯅꯦ ꯎꯠ ꯂꯣꯏ ꯁꯦꯡꯉꯛꯏꯅꯤ꯫ ꯕ꯭ꯔꯁꯀꯤ ꯃꯍꯨꯠꯇꯁꯨꯅꯦ ꯄꯌꯥꯗꯨ ꯆꯤꯈꯥꯏꯔꯒ ꯎꯠꯇꯣ ꯅꯝꯂꯒ ꯁꯦꯡꯉꯛꯏꯅꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯗꯨ ꯋꯥ ꯑꯃꯇ ꯉꯥꯡꯂꯛꯈꯤꯗ꯭ꯔꯦ꯫ ꯂꯐꯣꯏꯅ ꯊꯔꯣꯏꯕꯨ ꯀꯧꯏ꯫ ꯊꯔꯣꯏ, ꯊꯣꯛꯂꯛꯑꯣ, ꯑꯩꯈꯣꯏ ꯂꯥꯛꯑꯦ꯫ ꯊꯔꯣꯏ ꯊꯣꯛꯂꯛꯏ꯫ ꯂꯐꯣꯏꯒ ꯅꯥꯐꯜꯒ ꯃꯣꯏ ꯑꯍꯨꯝꯗꯣ ꯊꯣꯛꯈ꯭ꯔꯦ꯫ ꯅꯥꯎꯇꯣꯟ ꯏꯃꯨꯡꯗ ꯆꯪꯍꯧꯏ꯫ ꯂꯐꯣꯏꯅ, ꯅꯥꯎꯇꯣꯟꯗꯣ ꯃꯅꯨꯡ ꯆꯪꯍꯧꯕꯅꯤ, ꯁꯤꯗ ꯉꯥꯏꯔꯤꯁꯦ꯫ ꯂꯐꯣꯏ, ꯅꯥꯐꯜ ꯑꯃꯗꯤ ꯊꯔꯣꯏ, ꯅꯥꯎꯇꯣꯟ ꯃꯣꯏ ꯃꯔꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯆꯥꯛ ꯄꯨꯈꯝ ꯑꯃꯠꯇꯗ ꯆꯥꯃꯤꯟꯅꯔꯛꯄꯅꯤ꯫ ꯂꯩꯀꯥꯏ ꯑꯃꯠꯇꯗꯒꯤ ꯅꯠꯇ꯭ꯔꯕꯁꯨ ꯈꯨꯜ ꯑꯃꯠꯇꯗꯒꯤꯅꯤ꯫ ꯅꯥꯎꯇꯣꯟ ꯄꯥꯝꯃꯨꯕ ꯈꯪꯗꯦ, ꯄꯨꯛꯆꯦꯜ ꯆꯥꯎꯏ, ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯒꯟꯕ ꯃꯤꯑꯣꯏꯅꯤ꯫ ꯅꯥꯎꯇꯣꯟ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯂꯦ ꯊꯔꯣꯏꯒꯤ ꯅꯨꯄꯤꯅ, ꯏꯕꯨꯡ, ꯊꯔꯣꯏꯗꯣ ꯁꯦꯜ ꯊꯣꯛꯅꯅꯕ ꯊꯕꯛ ꯑꯃꯠꯇ ꯊꯤꯕꯤꯌꯨ꯫ ꯍꯣꯏ ꯏꯕꯦꯝꯃ, ꯑꯗꯣ ꯑꯩꯅ ꯄꯤꯕ ꯁꯦꯜꯗꯣ ꯊꯔꯣꯏꯗꯗꯤ ꯈꯪꯍꯟꯒꯅꯨꯀꯣ, ꯃꯥ ꯋꯥꯈꯜ ꯌꯥꯝꯅ ꯁꯣꯟꯕꯅꯤ, ꯏꯀꯥꯏꯈꯤꯅꯤ꯫ ꯍꯣꯏ ꯏꯕꯨꯡ꯫ ꯃꯣꯏ ꯃꯔꯤ ꯅꯥꯐꯜꯒꯤ ꯒꯥꯔꯤꯗ ꯂꯝꯕꯤ ꯑꯆꯧꯕꯗ ꯊꯧꯔꯛꯏ꯫ ꯅꯥꯎꯇꯣꯟꯅ, ꯅꯣꯏꯁꯨ ꯇꯟꯖꯥ ꯏꯆꯥ ꯆꯥꯗꯕꯤꯗ ꯂꯥꯛꯑꯦ, ꯑꯗꯨꯅ ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯎꯅꯕꯁꯦ ꯑꯩꯈꯣꯏ ꯃꯔꯤ ꯆꯠꯄ ꯇꯥꯕꯅꯤ꯫ ꯐꯨꯔꯤꯠ ꯑꯃꯠꯇ ꯄꯤꯔꯨꯁꯦ, ꯆꯠꯂꯨꯁꯦ꯫ ꯅꯣꯏꯅꯤ ꯍꯣꯔꯦꯟ ꯇꯣꯈꯥꯏ ꯋꯥꯔꯤ ꯁꯥꯎ, ꯑꯩꯗꯤ ꯀꯤꯖꯩ ꯆꯪꯕ꯫ ꯏꯝꯐꯥꯜ ꯃꯅꯨꯡ ꯐꯥꯎꯔꯒ ꯂꯥꯛꯂꯦ꯫ ꯅꯥꯎꯇꯣꯟꯒꯤ ꯅꯨꯄꯤꯗꯨ ꯈꯔ ꯂꯥꯞꯄ ꯃꯐꯝꯗꯒꯤꯅꯤ꯫ ꯅꯥꯎꯇꯣꯟꯒꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯂꯩꯀꯥꯏ ꯌꯧꯔꯦ꯫ ꯅꯥꯎꯇꯣꯟꯒꯤ ꯅꯨꯄꯤꯗꯨ ꯃꯃꯥꯒ ꯄꯤꯔꯨꯛ ꯈꯔꯒ ꯀꯦꯡꯉꯣꯏ ꯈꯔꯒ ꯌꯣꯜꯂꯒ ꯂꯩꯕꯗꯨ ꯎꯏ꯫ ꯃꯣꯏ ꯂꯩꯀꯥꯏꯒꯤ ꯂꯝꯕꯤ ꯃꯇꯥꯏ ꯑꯃꯗ ꯅꯥꯎꯇꯣꯟꯅ, ꯅꯣꯏ ꯑꯍꯨꯝꯁꯤꯗ ꯂꯩꯔꯝꯃꯣ, ꯃꯥ ꯏꯀꯥꯏꯈꯤꯅꯤ, ꯑꯩꯍꯥꯛ ꯑꯃꯨꯛꯇ ꯆꯪꯂꯨꯈꯤꯒꯦ꯫ ꯅꯥꯎꯇꯣꯟ ꯄꯣꯠ ꯌꯣꯟꯐꯝ ꯑꯗꯨꯗ ꯆꯪꯈꯤ꯫ ꯏꯃꯥ, ꯑꯩ ꯂꯥꯛꯏꯌꯦ꯫ ꯃꯃꯥ ꯃꯆꯥꯗꯨ ꯅꯥꯎꯇꯣꯟꯗ ꯌꯦꯡꯈꯠꯂꯛꯏ꯫ ꯅꯥꯎꯇꯣꯟꯒꯤ ꯅꯨꯄꯤꯗꯨ ꯁꯛꯐꯝ ꯑꯣꯜꯂꯤ, ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯤ꯫ ꯌꯥꯝꯅ ꯏꯀꯥꯏꯕꯒꯨꯝ ꯐꯝꯐꯝ ꯃꯆꯤ ꯈꯔ ꯂꯦꯡꯉꯤ꯫ ꯅꯥꯎꯇꯣꯟꯅ, ꯊꯣꯏ, ꯏꯃꯥ, ꯅꯨꯡꯉꯥꯏꯔꯤꯕꯣ? ꯊꯣꯏꯒꯤ ꯃꯃꯥꯅ, ꯅꯨꯡꯉꯥꯏꯔꯤꯌꯦ ꯅꯥꯎꯇꯣꯟ, ꯅꯪꯕꯨ ꯎꯈꯤꯗꯕ ꯌꯥꯝꯅ ꯀꯨꯏꯔꯦ, ꯅꯍꯥꯟꯈꯩ ꯀꯥꯏꯗ ꯆꯠꯂꯨꯒꯦ? ꯏꯃꯥ, ꯑꯩ ꯌꯨꯝꯗ ꯑꯗꯨꯝ ꯂꯩꯌꯦ꯫ ꯅꯥꯎꯇꯣꯟ ꯋꯥꯔꯤꯗꯤ ꯃꯃꯥꯒ ꯁꯥꯔꯤ, ꯑꯗꯨꯕꯨ ꯃꯃꯤꯠꯇꯤ ꯊꯣꯏꯗ ꯌꯦꯡꯂꯤ ꯅꯨꯡꯁꯤꯅ꯫ ꯊꯣꯏ, ꯅꯪ ꯍꯧꯖꯤꯛꯁꯨ ꯑꯩꯕꯨ ꯁꯥꯎꯔꯤꯕ꯭ꯔꯣ? ꯊꯣꯏ ꯃꯃꯥꯒꯤ ꯐꯤꯖꯤ ꯑꯗꯨ ꯄꯥꯏꯔꯒ ꯃꯃꯥꯏ ꯑꯗꯨꯅ ꯅꯥꯀꯜ ꯑꯃꯗ ꯑꯣꯟꯊꯣꯛꯇꯨꯅ ꯂꯩ꯫ ꯊꯣꯏꯒꯤ ꯃꯃꯥꯅ, ꯅꯇꯣꯝꯇ ꯂꯥꯛꯏꯔꯣ ꯅꯪꯕꯨ ꯏꯕꯨꯡꯉꯣ? ꯍꯣꯏ, ꯏꯇꯣꯝ ꯂꯥꯛꯄꯅꯦ ꯏꯃꯥ꯫ ꯊꯣꯏ, ꯅꯪꯒꯤ ꯐꯨꯔꯤꯠ ꯑꯃ ꯂꯩꯔꯦ ꯑꯩꯅ, ꯑꯁꯤꯗ ꯌꯣꯜꯂꯝꯕꯅꯤ, ꯁꯦ ꯂꯤꯠꯁꯤꯜꯂꯨ꯫ ꯊꯣꯏꯅ ꯐꯨꯔꯤꯠ ꯑꯗꯨ ꯂꯧꯔꯒ ꯃꯥꯒꯤ ꯅꯥꯀꯜꯗ ꯊꯝꯃꯤ꯫ ꯅꯥꯎꯇꯣꯟꯅ, ꯏꯃꯥ, ꯑꯩ ꯍꯜꯂꯒꯦ꯫ ꯅꯥꯎꯇꯣꯟꯅ ꯊꯣꯏꯒꯤ ꯃꯃꯥꯗ ꯁꯦꯜ ꯈꯔ ꯂꯧꯊꯣꯛꯂꯒ ꯄꯤ꯫ ꯊꯣꯏꯗꯨ ꯅꯥꯎꯇꯣꯟꯗ ꯃꯃꯤꯠ ꯈꯥꯅ ꯌꯥꯝꯅ ꯁꯥꯎꯅ ꯌꯦꯡꯂꯛꯏ, ꯑꯗꯨꯒ ꯃꯃꯥꯗꯁꯨ ꯁꯦꯜ ꯑꯗꯨ ꯂꯧꯒꯅꯨ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯁꯥꯎꯅ ꯌꯦꯡꯉꯤ꯫ ꯅꯥꯎꯇꯣꯟꯅ, ꯏꯃꯥ, ꯁꯦ ꯂꯧꯁꯤꯟꯕꯤꯌꯨ꯫ ꯅꯥꯎꯇꯣꯟ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯏ꯫ ꯏꯃꯥ, ꯊꯣꯏ, ꯑꯩꯅ ꯅꯣꯏ ꯑꯅꯤꯁꯦ ꯌꯥꯝꯅ ꯋꯥꯍꯜꯂꯕꯅꯦ꯫ ꯅꯥꯎꯇꯣꯟꯒꯤ ꯃꯃꯤꯠ ꯑꯅꯤꯗꯒꯤ ꯄꯤ ꯂꯦꯞꯇꯅ ꯆꯦꯟꯊꯔꯛꯂꯦ꯫ ꯅꯥꯎꯇꯣꯟꯅ ꯊꯣꯏꯒꯤ ꯃꯄꯥꯒ ꯃꯕꯨꯡ ꯑꯃꯈꯛ ꯌꯥꯎꯖꯕ ꯑꯗꯨ ꯆꯩꯔꯥꯎꯕ ꯅꯨꯃꯤꯠ ꯑꯃꯗ ꯊꯣꯡꯒꯥꯜꯗ ꯃꯄꯥ ꯃꯆꯥ ꯆꯥꯛ ꯀꯠꯂꯤꯉꯩ ꯅꯥꯎꯇꯣꯟꯒꯤ ꯂꯨꯖꯗꯕ ꯒꯥꯔꯤ ꯈꯨꯊꯧ ꯑꯗꯨꯗ ꯃꯥꯒꯤ ꯒꯥꯔꯤ ꯑꯆꯧꯕꯅ ꯊꯣꯝꯈꯤꯕꯗꯒꯤ ꯂꯩꯈꯤꯗꯕꯅꯤ꯫ ꯐꯅ ꯀꯨꯏꯅ ꯂꯥꯌꯦꯡꯂꯕ ꯃꯇꯨꯡꯗ ꯀꯟꯕ ꯉꯝꯈꯤꯗꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗꯒꯤ ꯊꯣꯏꯅ ꯅꯥꯎꯇꯣꯟꯕꯨ ꯌꯦꯡꯅꯕ ꯑꯃꯒꯨꯝꯅ ꯈꯟꯈ꯭ꯔꯦ, ꯄꯣꯛꯇꯕ ꯉꯥꯎꯁꯤꯟꯅꯕ ꯑꯃꯒꯨꯝꯅ ꯈꯟꯈ꯭ꯔꯦ꯫ ꯅꯥꯎꯇꯣꯟ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯂꯕ ꯐꯥꯎꯕ ꯁꯨꯡꯌꯥ ꯌꯥꯗꯕꯗꯒꯤ, ꯅꯥꯎꯇꯣꯟ ꯅꯨꯡꯁꯤ ꯃꯩꯆꯥꯛ ꯈꯥꯡꯕ, ꯊꯃꯣꯏ ꯃꯩꯆꯥꯛ ꯄꯨꯕ ꯋꯥꯕ ꯍꯦꯟꯃꯟꯕꯗꯒꯤ ꯊꯣꯏꯕꯨ ꯀꯥꯎꯊꯣꯛꯄ ꯉꯝꯅꯅꯕ ꯃꯄꯥꯜꯗ ꯆꯠꯈꯤꯕꯅꯤ꯫ ꯅꯥꯎꯇꯣꯟꯒꯤ ꯏꯃꯨꯡꯅꯁꯨ ꯊꯣꯏ ꯃꯃꯥ ꯃꯆꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ꯫ ꯃꯆꯥꯅ ꯋꯥꯈꯜ ꯂꯨꯕ ꯑꯗꯨꯅ ꯅꯥꯎꯇꯣꯟ ꯃꯃꯥꯅ ꯊꯣꯏꯒꯤ ꯐꯤꯔꯣꯜ ꯀꯌꯥ ꯄꯤꯕꯤ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯤꯉꯩ ꯂꯩꯕꯗꯤ ꯅꯥꯎꯇꯣꯟꯅ ꯉꯥꯛꯇ ꯂꯩꯕꯤꯕꯅꯤ꯫ ꯅꯥꯎꯇꯣꯟ ꯀꯞꯂꯒ ꯍꯟꯈ꯭ꯔꯦ꯫ ꯃꯝꯁꯤꯜꯂꯛꯄꯒ ꯒꯥꯔꯤ ꯂꯥꯏꯠ ꯊꯥꯟꯕꯗ ꯃꯩꯉꯥꯜ ꯑꯗꯨ ꯊꯣꯏꯒꯤ ꯃꯃꯥꯏ ꯃꯄꯥꯗ ꯇꯥꯏ꯫ ꯊꯣꯏ ꯃꯄꯤ ꯇꯥꯗꯨꯅ ꯅꯥꯎꯇꯣꯟꯗ ꯌꯦꯡꯂꯒ ꯀꯞꯂꯒ ꯂꯩꯔꯝꯕꯗꯨ ꯅꯥꯎꯇꯣꯟꯅ ꯎꯔꯝꯃꯤ꯫ ꯅꯥꯎꯇꯣꯟ ꯍꯦꯟꯅ ꯍꯦꯟꯅ ꯀꯞꯂꯝꯃꯤ ꯂꯣꯟꯅ꯫ ꯊꯣꯏꯅ ꯃꯩꯉꯥꯜ ꯑꯗꯨ ꯃꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯗꯨꯅ ꯀꯞꯂꯤ, ꯊꯃꯣꯏꯗ ꯋꯥꯍꯪ ꯑꯅꯤꯈꯛ ꯍꯪꯗꯨꯅ, ꯅꯨꯡꯁꯤꯔꯕꯁꯨ ꯅꯨꯡꯁꯤꯕ ꯉꯝꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯅꯪꯕꯨ? ꯊꯥꯖꯔꯕꯁꯨ ꯊꯥꯖꯕ ꯉꯝꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯅꯪꯕꯨ? ꯅꯪ ꯊꯦꯡꯅꯅꯕꯒꯤꯗꯃꯛ ꯏꯄꯥꯒ ꯏꯄꯨꯒꯅ ꯂꯥꯏ ꯈꯨꯔꯨꯝꯈꯤꯕ ꯅꯨꯃꯤꯠꯇꯣ꯫ ꯅꯥꯎꯇꯣꯟꯒꯤ ꯊꯃꯣꯏꯗꯁꯨ ꯋꯥꯍꯪ ꯑꯃꯈꯛ ꯍꯪꯂꯝꯃꯤ, ꯑꯩ ꯅꯪꯒꯤ ꯌꯦꯛꯅꯕ ꯃꯤ ꯑꯃ ꯑꯣꯏꯅꯕ ꯊꯥꯔꯛꯄ꯭ꯔꯥ ꯇꯥꯏꯕꯪ ꯃꯄꯨ ꯃꯍꯥꯛꯅ? ꯅꯥꯎꯇꯣꯟꯗꯨ ꯀꯞꯄꯦ ꯍꯥꯏꯕ ꯃꯈꯣꯏ ꯑꯍꯨꯝꯅꯁꯨ ꯈꯪꯉꯤ꯫ ꯅꯥꯎꯇꯣꯟꯅ ꯈꯣꯟꯖꯦꯜ ꯅꯤꯛꯅ,
ꯊꯔꯣꯏ ꯑꯩ ꯅꯪꯒꯤ ꯐꯝꯐꯝꯗ ꯑꯝꯇ ꯇꯣꯡꯒꯦ ꯅꯪ ꯒꯥꯔꯤ ꯃꯃꯥꯡꯗ ꯇꯣꯡꯉꯨ ꯂꯥꯎ ꯑꯩ ꯉꯁꯤꯗꯤ ꯌꯥꯝ ꯋꯥꯔꯦ ꯑꯩꯒꯤ ꯃꯄꯣꯛꯁꯦ ꯋꯥꯔꯅꯤ ꯑꯗꯨꯅ ꯉꯁꯤꯗꯒꯤ ꯑꯩ ꯊꯣꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯔꯣꯏ ꯃꯤꯀꯨꯞ ꯑꯁꯤꯅ ꯂꯣꯏꯕ ꯅꯥꯏꯗꯕ ꯃꯇꯝꯁꯦ ꯂꯣꯏꯍꯟꯕꯤꯈ꯭ꯔꯦ ꯃꯤꯠꯌꯦꯡ ꯑꯗꯨꯅ ꯈꯟꯈ꯭ꯔꯦ ꯑꯩꯒꯤ ꯐꯤꯔꯦꯞ ꯍꯣꯡꯕ ꯉꯝꯂꯅꯤ ꯍꯥꯏꯗꯨꯅ ꯃꯇꯝꯅ ꯂꯣꯏꯈ꯭ꯔꯕꯗ ꯑꯋꯥꯕꯁꯨ ꯂꯣꯏꯔꯛꯀꯅꯤ ꯅꯨꯡꯉꯥꯏꯕꯁꯨ ꯂꯣꯏꯔꯛꯀꯅꯤ ꯊꯥꯔꯤꯕ ꯃꯤꯠꯀꯤ ꯄꯤꯁꯤꯒꯤ ꯃꯇꯝꯁꯨ ꯂꯣꯏꯈ꯭ꯔꯅꯤ ꯃꯈꯣꯏ ꯃꯔꯤꯅ ꯇꯣꯡꯂꯤꯕ ꯒꯥꯔꯤ ꯑꯗꯨ ꯁ꯭ꯇꯥꯔꯠ ꯇꯧꯗꯨꯅ ꯃꯃꯥꯏ ꯍꯦꯛ ꯂꯩꯊꯣꯛꯄꯒ ꯅꯥꯎꯇꯣꯟꯅ ꯐꯝꯂꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯇꯥꯇꯥ ꯒꯥꯔꯤ ꯑꯃꯅ ꯊꯣꯝꯖꯤꯜꯂꯛꯏ ꯒꯥꯔꯤ ꯑꯗꯨ ꯃꯈꯥꯗꯥꯡ 3-4ꯔꯛ ꯑꯣꯜꯂꯤ ꯃꯈꯣꯏ ꯃꯔꯤ ꯑꯗꯨ ꯃꯦꯟꯃꯥꯟ ꯇꯥꯈꯤꯗ꯭ꯔꯦ ꯃꯊꯣꯡ ꯃꯔꯝ ꯈꯪꯈꯤꯗ꯭ꯔꯦ ꯏꯅ ꯂꯝꯕꯤ ꯑꯗꯨ ꯄꯨꯡꯉꯥꯡꯉꯥꯡꯅ ꯂꯩꯔꯝꯃꯤ ꯊꯣꯏ ꯆꯦꯟꯁꯤꯜꯂꯛꯈꯤꯕ ꯃꯤꯀꯨꯞ ꯑꯃꯗꯤ ꯎꯔꯝꯃꯤ ꯅꯥꯎꯇꯣꯟꯅ ꯑꯗꯨꯒ ꯅꯥꯎꯇꯣꯟꯗꯨ ꯃꯤꯠ ꯎꯏꯁꯤꯟꯈ꯭ꯔꯦ ꯍꯣꯁꯄꯤꯇꯥꯜꯒꯤ ICU ꯃꯈꯣꯜ ꯈꯔ ꯈꯔ ꯊꯥꯔꯤ ꯅꯥꯎꯇꯣꯟꯒꯤ ꯅꯥꯀꯣꯡꯗ ꯅꯥꯎꯇꯣꯟꯅ ꯃꯤꯠ ꯈꯖꯤꯛ ꯈꯖꯤꯛ ꯄꯥꯡꯊꯣꯛꯄꯗ ꯃꯥꯒꯤ ꯈꯨꯠꯇ ꯀꯅꯥꯒꯨꯝꯕꯤ ꯑꯃꯒꯤ ꯊꯣꯠꯂꯕ ꯈꯨꯠꯁꯥ ꯑꯅꯤꯅ ꯄꯥꯏꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯅꯥꯎꯇꯣꯟꯅ ꯎꯔꯤ ꯅꯥꯎꯇꯣꯟꯕꯨ ꯃꯃꯨ ꯅꯣꯛꯇꯨꯅ ꯌꯦꯡꯂꯝꯃꯤ ꯀꯅꯥꯒꯨꯝꯕꯤ ꯑꯃꯅ ꯅꯥꯎꯇꯣꯟꯒꯤ ꯃꯤꯠꯇꯒꯤ ꯇꯥꯔꯛꯂꯤꯕ ꯄꯤ ꯑꯗꯨꯕꯨꯁꯨ ꯇꯩꯊꯣꯛꯄꯤꯔꯤ ꯅꯥꯎꯇꯣꯟꯒꯤ ꯊꯣꯏꯅ